Good morning, ma'am. Most welcome back to my channel. Ma'am, kamay na tongmerige. I hope ma'am loina nungai na anai yaudana santi da leiramgani haina aina thajay. Ado aisu anai thudokpa yaude. Ado ngasi aina ma'am gidamakta video anova haiti yam informative oiba video mamu puduna lakjare. Hariba video se akoi like tam khalak liba isin inaw sin habadi 12 pass tawraba. Aduga hoji 12 tamniba kangu singidamakta ko. ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯐꯣꯝ ꯃꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯚꯦꯀꯦꯟꯁꯤꯁꯦ ꯗꯦꯠ 15 ꯒꯤ ꯃꯦ 15ꯗꯒꯤ ꯚꯦꯀꯦꯟꯁꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯌꯥꯝ ꯃꯦꯟꯅꯔꯤ ꯑꯗꯨꯒ ꯍꯥꯏꯕꯁꯦ ꯂꯥꯁ ꯗꯦꯠꯁꯦ ꯖꯨꯟꯒꯤ ꯗꯦꯠ 4 ꯐꯥꯎꯕ ꯃꯦꯟꯕ ꯌꯥꯏꯀꯣ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯗꯤ ꯃꯁꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯟ ꯗꯤ ꯑꯦ ꯑꯦꯟ ꯑꯦꯛꯖꯥꯝ ꯍꯥꯏꯕꯗꯨꯅ 2024ꯒꯤꯅꯦ ꯍꯥꯏꯔꯤꯕ ꯚꯦꯀꯦꯟꯁꯤꯁꯦ ꯍꯧꯖꯤꯛ 12 ꯇꯝꯕꯤꯔꯤꯕ ꯑꯗꯨꯒ 12 ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯕ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯁꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯊꯣꯛꯏꯗꯕꯅꯦ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯖꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯁꯨ ꯍꯥꯏꯕꯗꯤ ꯂꯥꯏꯐꯇ ꯑꯣꯡꯂꯤ ꯋꯥꯟ ꯇꯥꯏꯝ ꯆꯥꯟꯁ ꯐꯪꯉꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯤꯅ ꯈꯜꯍꯧꯗ꯭ꯔꯒꯁꯨ ꯁꯦꯂꯦꯛꯁꯟ ꯇꯧ ꯍꯥꯏꯗꯤ ꯐꯪꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯁꯨ ꯂꯧꯍꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯦꯝꯖꯔꯛꯄꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯣ ꯍꯥꯟꯅ ꯈꯪꯉꯒ ꯐꯣꯝ ꯃꯦꯟꯕꯤꯈꯤꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯈꯪꯗꯕ ꯌꯥꯎꯔꯝꯃꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ 12 ꯑꯣꯏꯔꯛꯄ ꯃꯇꯝꯗꯀꯣ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯝꯇ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯃꯠꯇꯒꯤ ꯑꯩ ꯁꯞꯄꯣꯔꯠ ꯐꯪꯗꯕꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯦ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯤꯂꯣꯡ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯒ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯆꯥꯁꯤꯡꯁꯦ ꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖꯁꯦ ꯃꯈꯣꯏꯗꯁꯨ ꯈꯔ ꯋꯥꯠꯈꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯐꯦꯁ ꯇꯧꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯖꯕꯅꯤꯅ ꯑꯩꯒꯨꯝꯕ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯑꯩ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯐꯪꯖꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯍꯦꯜꯞ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯐꯔꯦ ꯚꯦꯀꯦꯟꯁꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯀꯌꯥꯝ ꯚꯦꯀꯦꯟꯁꯤ ꯀꯌꯥꯝ ꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯇꯣꯇꯦꯜ ꯍꯥꯏꯗꯤ ꯑꯦꯟ ꯗꯤ ꯑꯦꯒꯤ ꯚꯦꯀꯦꯟꯁꯤꯁꯦꯀꯣ ꯇꯣꯇꯦꯜ 370 ꯊꯣꯛꯑꯦ ꯁꯤꯗ 208 ꯁꯤꯅ ꯑꯥꯔꯃꯤꯒꯤꯀꯣ ꯑꯣꯏꯌꯦ ꯁꯤꯗ 10 ꯐꯤꯃꯦꯜꯒꯤ ꯀꯣꯇꯥꯅꯦ ꯑꯗꯨꯒ 42 ꯑꯃꯅ ꯅꯦꯚꯤꯒꯤ ꯀꯣꯇꯥꯅꯦꯀꯣ ꯁꯤꯗ 6 ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯌꯦ ꯑꯗꯨꯒ 120ꯁꯤꯅ ꯑꯩꯈꯣꯏ ꯏꯌꯔ ꯐꯣꯔꯁꯀꯤꯀꯣ ꯏꯌꯔ ꯐꯣꯔꯁꯁꯤꯗꯁꯨ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯏꯌꯤꯡ ꯍꯥꯏꯕ ꯑꯃꯒ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐ ꯍꯥꯏꯕ ꯑꯃꯒꯀꯣ ꯑꯗꯨꯒ ꯐ꯭ꯂꯥꯏꯌꯤꯡ ꯑꯦꯟ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐꯁꯤꯗꯁꯨ ꯐꯤꯃꯦꯜꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯅꯤ ꯃꯣꯏꯅ ꯀꯣꯇꯥ ꯄꯤꯌꯦ ꯑꯗꯨꯒ 34 ꯚꯦꯀꯦꯟꯁꯤꯁꯤꯅꯀꯣ ꯍꯥꯏꯕꯗꯤ 34ꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯟ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤ ꯍꯥꯏꯗꯤ 10+2 ꯄꯥꯁ ꯑꯣꯏꯒꯗꯕꯀꯣ ꯑꯗ ꯁꯤꯗ 5 ꯀꯦꯟꯗꯤꯗꯦꯠꯁ ꯑꯃꯅ ꯐꯤꯃꯦꯜꯒꯤꯗꯃꯛꯇ ꯀꯣꯇꯥ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯦꯀꯦꯟꯁꯤꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤꯅꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯛꯑꯦ ꯁꯤꯗ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯁ ꯗꯦꯠ ꯑꯣꯐ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯟꯂꯥꯏꯟꯗ ꯇꯧꯒꯗꯧꯕꯅꯦ ꯁꯦ ꯖꯨꯟꯒꯤ ꯗꯦꯠ 4 ꯐꯥꯎꯕꯅꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯤꯅ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯞꯇꯦꯝꯕꯔꯒꯤ 1st 2024 ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 1ꯗ ꯑꯦꯛꯖꯥꯝꯁꯦ ꯑꯣꯏꯗꯧꯕꯅꯦ ꯑꯗꯨꯒ ꯐꯣꯝꯁꯦ ꯀꯩꯒꯨꯝꯕ ꯃꯦꯟꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯊꯝꯃꯦꯀꯣ ꯁꯤꯗ ꯐꯤꯖꯤꯀꯦꯜꯒꯤꯁꯨ ꯄꯤꯌꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯗꯤꯇꯦꯜ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯃꯦꯟꯕ ꯈꯣꯠꯄ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯣꯠꯄ ꯂꯣꯏꯅ ꯑꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩꯒꯤ ꯂꯤꯡ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯐꯣꯝ ꯃꯦꯟꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯁꯨ ꯂꯤꯡꯁꯤꯁꯨ ꯑꯅꯤꯃꯛ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅ ꯌꯥꯎꯕꯤꯔꯕꯅꯦ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯐꯣꯝꯁꯦ ꯃꯦꯟꯗ꯭ꯔꯤꯉꯩꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯍꯥꯟꯅ ꯄꯥꯕꯤꯌꯣ ꯑꯗꯨ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯐꯣꯝꯁꯦ ꯃꯦꯟꯕꯤꯌꯣ ꯍꯥꯏꯗꯤ ꯋꯥꯟꯁ ꯑꯃꯨꯛꯇꯪꯒꯤ ꯆꯥꯟꯁ ꯐꯪꯗꯧꯕꯁꯦ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯀꯦꯟꯁꯦꯜ ꯇꯧꯕꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕ ꯈꯣꯠꯄꯗ ꯌꯥꯝꯅ ꯈꯔ ꯕꯦꯔꯥ ꯀꯥꯏ ꯑꯗꯨꯒ ꯐꯣꯝꯁꯦ ꯃꯦꯟꯕ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟ ꯍꯥꯏꯗꯤ 100 ꯔꯨꯄꯤꯁꯀꯤ ꯐꯣꯝ ꯍꯥꯏꯗꯤ ꯄꯩꯁా ꯄꯤꯒꯗꯕꯅꯦ SBIꯗ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯑꯗꯨꯒ OBC ꯀꯣꯇꯥꯗ ꯑꯣꯏꯔꯒꯗꯤ 100 ꯆꯪꯉꯦ ꯑꯗꯨꯒ SC ST ꯑꯗꯨꯒ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯒꯗꯤ ꯐ꯭ꯔꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯦꯀꯦꯟꯁꯤꯁꯤꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯦꯖ ꯂꯤꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯖ ꯂꯤꯃꯤꯠꯁꯦ 2nd January 2006ꯗꯒꯤꯅ 1st January 2009 ꯐꯥꯎꯕꯒꯤ ꯍꯥꯏꯗꯤ ꯑꯟꯗꯔꯗ ꯄꯣꯛꯄ ꯑꯣꯏꯒꯗꯕꯅꯤ
ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟ ꯐꯣꯔꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯄꯥꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯔꯝꯁꯦ ꯃꯦꯟꯕꯤꯌꯨ ꯐꯣꯔꯝ ꯃꯦꯟꯕ ꯃꯇꯝꯗ ꯏꯁꯥꯒꯤ ID ꯍꯥꯏꯗꯤ ꯀꯥꯔꯗ ꯑꯦꯅꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯣꯏꯒꯦꯔꯥ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯣꯏꯒꯦꯔꯥ ꯄꯦꯟ ꯀꯥꯔꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯥꯁꯄꯣꯔꯠ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁ꯭ꯀꯨꯜꯒꯤ ID ꯀꯥꯔꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯝꯕ ꯀꯥꯔꯗ ꯏꯁꯥꯅ ꯐꯣꯔꯝ ꯃꯦꯟꯕ ꯃꯇꯝꯗ ꯍꯥꯞꯄꯤꯕ ꯀꯥꯔꯗꯇꯨꯒ ꯍꯌꯦꯡ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯆꯠꯄꯗ ꯑꯣꯏꯗꯣꯏꯕ ꯀꯥꯔꯗꯇꯨꯒ ꯍꯥꯏꯗꯤ ꯆꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯂꯦꯇꯦꯁ ꯐꯣꯇꯣ ꯍꯥꯏꯕꯗꯤ 10 days ꯅ꯭ꯌꯨ ꯏꯌꯔ ꯂꯦꯇꯦꯁ ꯑꯣꯏꯕ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯍꯥꯞꯀꯗꯕꯅꯤ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯅꯦꯆꯔꯁꯨ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠꯁꯦ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯛꯁꯦ ꯃꯥꯟꯅꯗꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯆꯍꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2-3 ꯃꯃꯥꯡꯒꯤ ꯐꯣꯇꯣꯁꯤꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯜꯂꯨꯔꯒꯗꯤ ꯍꯌꯦꯡ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯃꯇꯝꯗ ꯁꯛꯇꯣ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯑꯗꯨꯒ ꯐꯣꯔꯝꯁꯦ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯑꯦꯃꯤ ꯀꯥꯔꯗꯁꯦ ꯐꯣꯔꯝ ꯃꯦꯟꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯏꯃꯦꯜ IDꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯍꯥꯞꯀꯗꯕꯅꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯒ ꯑꯦꯃꯤ ꯀꯥꯔꯗꯁꯦ ꯑꯦꯃꯤ ꯀꯥꯔꯗꯁꯦ ꯏꯁꯥꯒꯤ ꯏꯃꯦꯜ IDꯗ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯂꯥꯛꯑꯣꯏ ꯉꯁꯥꯏ ꯐꯣꯔꯝ ꯃꯦꯟꯈꯤꯕ UPSCꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗꯒꯤ ꯏꯁꯥꯅ ꯑꯦꯃꯤ ꯀꯥꯔꯗꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯦ ꯁꯤꯂꯦꯕꯁ 2 ꯁꯨꯏꯀꯣ ꯁꯤꯂꯦꯕꯁ ꯑꯍꯥꯟꯕꯗꯅ ꯃꯦꯊꯃꯦꯇꯤꯛꯁ ꯍꯥꯏꯕꯗꯤ ꯀꯣꯗ 1 ꯑꯣꯏꯌꯦ ꯁꯤꯁꯤꯅ ꯇꯣꯇꯦꯜ ꯃꯣꯏꯒꯤ ꯃꯥꯔꯛꯁꯦ 300 ꯑꯣꯏ OMR ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯖꯁ ꯆꯨꯁ ꯇꯧꯔꯒ 1 ꯃꯥꯔꯛꯀꯤ ꯀꯣꯏꯁꯟ ꯑꯣꯏꯗꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯣꯗ 2ꯗꯅ ꯑꯃꯨꯛ ꯖꯦꯅꯔꯦꯜ ꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯀꯣ ꯁꯤꯅ 600 ꯃꯥꯔꯛ ꯑꯣꯏꯌꯦ ꯑꯗꯣ ꯇꯣꯇꯦꯜ ꯃꯣꯏꯒꯤ ꯃꯥꯔꯛꯁꯦ 900 ꯃꯥꯔꯛ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯣ ꯐꯖꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯁ꯭ꯇꯦꯠ ꯋꯥꯏꯁ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯄꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯟꯗꯤꯗꯦꯠꯁ ꯑꯦꯂꯤꯖꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ 12 ꯂꯣꯏꯔꯦ ꯑꯩ ꯅꯠꯇ꯭ꯔꯒꯅ 12 ꯇꯝꯃꯤ ꯑꯩ ꯍꯦꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯤꯠ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯅꯪ ꯄꯥꯏꯜꯁ ꯅꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯠ ꯁꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯝꯕꯅꯆꯤꯡꯕ ꯃꯣꯏꯒꯤ ꯈꯔ ꯀꯦꯇꯦꯒꯣꯔꯤ ꯈꯔ ꯄꯤꯔꯤꯀꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯂꯤꯡꯁꯤꯗ ꯃꯥꯒꯤ ꯍꯥꯏꯗꯤ NXT 4ꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯔꯤꯇꯟ ꯑꯦꯛꯖꯥꯝꯁꯤꯗ ꯁꯦꯂꯦꯛ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯒ ꯄꯔꯁꯣꯅꯦꯂꯤꯇꯤ ꯇꯦꯁ ꯍꯥꯏꯔꯒ ꯑꯃꯁꯨ ꯈꯥꯏꯗꯣꯛꯑꯦ ꯏꯟꯇꯔꯚ꯭ꯌꯨꯁꯤꯅ ꯗꯦꯠꯁꯦ ꯖꯅꯋꯥꯔꯤ ꯍꯥꯏꯕꯗꯤ 2025ꯀꯤ ꯖꯅꯋꯥꯔꯤꯗꯒꯤꯅ ꯑꯦꯄ꯭ꯔꯤꯜ 2025 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯄꯤꯌꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯥꯕꯤꯔꯣ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯁꯤꯒꯤ ꯋꯥꯔꯗꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯕ ꯇꯧꯕꯤꯒꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇꯪ ꯃꯦꯟꯕꯒ ꯆꯥꯟꯁꯅꯤꯀꯣ ꯑꯗꯨꯗꯨꯅ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯗꯤ ꯍꯌꯦꯡ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯈꯔꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯍꯣꯏ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯇꯝꯕꯨꯗꯤ ꯄꯤ ꯑꯗꯨꯕꯨ ꯇꯥꯔꯒꯁꯨ ꯌꯥꯔꯤꯉꯩ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯡꯅ ꯁꯦꯝꯖꯔꯔꯣꯏꯒꯦ ꯖꯁ ꯃꯔꯨꯑꯣꯏꯕ ꯈꯔ ꯑꯩꯅ ꯇꯆ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯟꯗꯨꯗꯤ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯆꯪꯉꯒ ꯐꯖꯅ PDF ꯐꯣꯝꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯐꯣꯝꯁꯦ ꯃꯦꯟꯕꯤꯅꯕ ꯇꯧꯔꯣ ꯑꯗꯣ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯇꯨꯅ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯍꯟꯅꯕ ꯃꯌꯥꯝꯒꯤꯗꯃꯛ ꯃꯅꯥꯛꯇ ꯌꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛꯁ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯦ ꯇꯧꯕꯤꯌꯣ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯚꯦꯀꯦꯟꯁꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯌꯧꯔꯛꯑꯦ ꯖꯨꯟ ꯖꯨꯂꯥꯏ ꯌꯧꯁꯤꯜꯂꯛꯑꯕꯅꯤ나 ꯑꯗꯨ ꯃꯇꯝꯗ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯦꯅꯤ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯊꯕꯛꯁꯦ ꯑꯦꯅꯤ ꯃꯐꯝ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯒ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯣꯏ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯝꯗ ꯃꯤ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯁꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯂꯩꯕꯁꯨ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯇꯣꯞꯄ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯐꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯐꯪꯕꯤꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯃꯆꯥ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯔꯝꯃꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯖꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ
ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯉꯦꯀꯣ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯕ ꯉꯝꯖꯅꯕ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯦ ꯑꯩ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯈꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕ ꯅꯠꯇꯦ ꯖꯁ ꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝ ꯑꯣꯏꯒꯗꯧꯕꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯖꯁ ꯇ꯭ꯔꯥꯏ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯁꯦ ꯀꯃꯥꯏꯅ ꯊꯥꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦꯀꯣ ꯍꯥꯏꯗꯤ ꯐꯪꯉꯛꯇꯧꯕꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯑꯦ ꯑꯗꯣ ꯑꯩ ꯑꯃꯇꯪ ꯊꯥꯔꯦ ꯍꯥꯏꯔꯒ ꯑꯩ ꯈꯜꯂꯛꯇ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯑꯦꯛꯖꯥꯝꯁꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯍꯟꯖꯟ ꯊꯥꯔꯛ ꯇꯥꯔꯒꯗꯤꯀꯣ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯀꯣꯏꯁꯟ ꯁꯦꯝꯄꯜꯁꯦꯀꯣ ꯁꯤꯗ ꯑꯩ ꯍꯜꯂꯛꯑꯀꯥꯟꯗ ꯑꯦꯛꯖꯥꯝ ꯊꯥꯔꯀꯥꯟꯗ ꯌꯨꯝꯗ ꯑꯩ ꯉꯁꯥꯏ ꯈꯣꯠꯂꯝꯕ ꯑꯟꯁꯔꯁꯦ ꯁꯤꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯁꯥꯁꯦ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯑꯟꯁꯔꯁꯤꯗꯤ ꯂꯥꯟꯈ꯭ꯔꯦ ꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯣꯛꯇ ꯆꯪꯉꯒ ꯂꯩꯍꯧꯋꯦꯕ ꯑꯗꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯗꯨ ꯀꯥꯎꯗꯦ ꯀꯣꯛꯇ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯤ ꯌꯥꯔꯤꯉꯩ ꯊꯥꯔꯤꯉꯩ ꯏꯁꯥꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯥꯁꯇꯗꯤ ꯑꯦꯛꯖꯥꯝꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯁꯨ ꯊꯥꯔꯛꯄꯗ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯊꯥꯕ ꯌꯥꯏ ꯁꯤꯅꯤ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯊꯣꯛꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯊꯦꯡꯅꯈꯤꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ